तारिब्रा नुपी अइना लेखिद्रबा मतुंगदा सोरा छोनबदो सेन चंखलकनुको अदुगने अइ उपुदा थमलिबा सना रुपादो मदुमदी नंग सोकपा सुंया यारोइको करिनोने हारिबसिबो हयेंग नंगना सिख्रगा उपु मनुंगदुदा लैरिबा सना लुपा मयाम अदुबु कनाना सिजिन्नदोइनो हाइबा अइखोय अनिगिदी इचा इसु लैबसु नत्ते अदुना अइ नत्तना अतोप्पा कनादा सिनगदौरिबनो हाय अइना सिजिन्नबा यारोइ हाइदि यारोइ सना लुपादो उपु मनुंगदा दुम लैजसनु ओंथोकपगी हनुबनिदको नंगशे अदो नंगना पाइरिबा पाक्सी अदुदी अइंगोंदा पिरमुको हयेंग नंगना सिख्रगा सोरा सोनबा अइ पैसागा मता लैतेको अइगी सोरा छोलुरनु करी कांदबदा सेन तिंगनबा करिनोदा मधुबु ताबा याबा वाराबा सोरा सोंद्रबदी मीना थीना ngangnabada loirani सोनबा तारबसु सेन जंगनगनु अदुगने अइगी उपुदा यावरिबा सना लुपादो मदुमदी नंग पाइबा सुंया यारोइको इस नीना हेक ताइदा येंगुनसे अइ सिरगा कप्पदि लाइरदना अइगी पाक्सी असे पाइरगा अयावबा सेनसे येंगदुना लैरेनेसे इस सेल सिंग असिदी ओंथोकना यामख्रेदा अइ इने मेमदा सोरा सोनबा पुचै मयाम अमा लेहंदबा यादे फजरबा ममल अतांगबा इनफी साल मयाम अमा लेहलगे अदुगा सोरा लोइरगा अइना मु लौबा यारेदना इने मामगी सोरासे इसम चमना लोइसिनखिबगा यारोइको सोरातो चाउना तौगदबनी है सोराट का चाउना तौबा यारोइ नंगी मामना हिंनिंगाई मतमदा मागी सोराता सेन चंगहनगनु हाइदना कन्ना सिनरमी पोनी अइना ख्वाइदगी हैनदबा नुपीसे अमुक लागलेने तौरिसे माबु हेक लागलबा लौथोकपा चाथोकपगी वारी खक्तनी माना सागदौरिबसे इस खंदे मामदो हिंगलिंगाइदने ममिंग चटख्रपोनी मागी सोरासे आइदी इचम चमनगा तौहनिंगदेको इने नंग मामगिसु खरा खल्लु कैदौरगे सेल हाइरे मयाम पाइरिबा खंदे सोरातो चाउना सोलुको आई चले थारोना हाइरिबसे चुम्दी चुम्मी चुम्मी इचे पुपु तोंबा ngarang lekhidabado magi sorat yaudri phawbadi aikhoi cheksinba phai ama mathengdane thabaka chatkanuko hoi aidi kibinane ahinga mapan amta thokpa ngamde pupu tomba lekhidabase laikai se pazana dikinare he panadum pare masigi kurung sabase lahorage masigi khongnang masase de hekta yalage adugo hore numidang kaithen halakpa nubi mayam du laknarage हो इने
ꯁꯣꯔꯥꯠꯇꯨ ꯅꯛꯁꯤꯜꯂꯛꯂꯕꯗꯤꯅꯦ ꯄꯣꯠꯆꯩ ꯂꯩꯐꯝꯒ ꯈꯪꯉꯔꯣꯏ ꯍꯧꯖꯤꯛ ꯃꯇꯝ ꯈꯔ ꯂꯩꯔꯤꯉꯩꯁꯤꯗ ꯂꯩꯍꯧꯔꯨꯔꯁꯤ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯃꯗꯨꯅ ꯐꯒꯗꯧꯕ ꯃꯥꯜꯂꯦ ꯑꯗꯣ ꯏꯅꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯏꯁꯩ ꯁꯛꯄ ꯄꯂꯥꯁꯤꯡꯗ ꯊꯥꯅꯕ ꯐꯤꯗꯣ ꯁꯥꯜ ꯃꯃꯜ ꯑꯇꯥꯡꯕ ꯑꯣꯏꯅ ꯇꯧꯁꯤꯀꯣ ꯑꯗꯨꯒ ꯁꯣꯔꯥꯠ ꯅꯨꯃꯤꯠꯇꯅꯦ ꯁꯔꯦꯡ ꯉꯥ ꯇꯧꯗꯣꯏꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯃꯗꯨꯅ ꯐꯒꯗꯧꯕ ꯃꯥꯜꯂꯦ ꯀꯌꯥꯗ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯕ ꯅꯨꯄꯤꯅꯣꯅꯦ ꯃꯁꯤꯕꯣ ꯁꯤꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦꯅꯦ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯩꯅ ꯊꯤꯡꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯏꯁ ꯑꯩꯗꯤ ꯀꯔꯤ ꯇꯧꯅꯤ ꯑꯗꯨꯒꯅꯦ ꯏꯅꯦ ꯁꯣꯔꯥꯠꯀꯤ ꯂꯐꯣꯏꯗꯣ ꯆꯪꯊꯣꯛꯄ ꯐꯖꯕ ꯉꯥꯛꯇ ꯂꯐꯥꯡ 10 ꯂꯩꯒꯗꯕꯅꯤꯀꯣ ꯂꯐꯥꯡ 10ꯗꯨꯗꯤ ꯌꯥꯝꯃꯟꯗ꯭ꯔꯅꯤ ꯅꯪꯕꯣ ꯑꯗꯨꯁꯨ ꯆꯪꯊꯣꯛꯄ ꯉꯥꯛꯇ ꯏꯁ ꯂꯥꯏꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯂꯐꯥꯡ 3ꯒꯨꯝꯕꯗꯪ ꯂꯩꯔꯒ ꯌꯥꯔꯣꯏꯗ꯭ꯔꯅꯦ ꯏꯃꯥꯏꯄꯦꯝꯃ ꯂꯐꯥꯡ 3 ꯈꯛꯇ ꯏꯅꯦ ꯃꯥꯃꯒꯤ ꯃꯥꯏ ꯆꯣꯞꯀꯗꯕ ꯊꯕꯛꯇꯣ ꯇꯧꯕꯤꯔꯅꯨꯀꯣ ꯃꯌꯥꯝ ꯂꯥꯛꯄꯗꯁꯨ ꯂꯐꯣꯏꯗꯣ ꯑꯃꯃꯝ ꯁꯦꯠꯂꯒ ꯍꯥꯞꯈꯤꯗ꯭ꯔꯗꯤ ꯐꯖꯔꯣꯏꯕ ꯍꯣꯏꯁꯦ ꯅꯪꯅ ꯁꯤ ꯐꯩ ꯍꯥꯏꯕꯗꯣ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯅꯪ ꯑꯩꯅ ꯍꯥꯏꯔꯝꯕ ꯋꯥꯁꯨ ꯂꯧꯗꯦ ꯁꯣꯔꯥꯠꯇ ꯁꯦꯟ ꯌꯥꯝꯅ ꯆꯪꯍꯟꯒꯅꯨ ꯍꯥꯏꯔꯝꯂꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯖꯥꯎ ꯂꯥꯡꯂꯤꯗꯨꯕꯣ ꯍꯩꯃꯥ ꯁꯤꯕꯨ ꯏꯅꯦ ꯍꯣꯏꯒꯤ ꯍꯥꯃꯦꯡꯗꯣ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯑꯩꯕꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦꯝꯅꯤ ꯍꯥꯏ ꯊꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯇꯧꯁꯤꯟꯅꯔꯒ ꯑꯇꯥꯡꯕ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯍꯜꯂꯤꯕꯁꯦ ꯍꯥ ꯅꯊꯧ ꯅꯠꯇꯅ ꯑꯋꯣꯠ ꯑꯄꯥ ꯁꯥꯔꯛꯀꯅꯨ ꯏꯅꯦ ꯅꯣꯏꯒꯤ ꯍꯥꯃꯦꯡꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯃꯁꯤꯕꯨ ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯕꯨꯠꯀ ꯆꯪꯂꯕ ꯖꯥꯠꯂꯅꯦ ꯃꯥꯅꯤꯅꯦ ꯑꯩꯁꯦ ꯇꯣꯝꯕꯅꯤ ꯃꯃꯥꯡꯗ ꯅꯣꯏꯅ ꯑꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯑꯃꯠꯇ ꯍꯦꯛ ꯌꯥꯔꯔꯣꯏ ꯆꯠꯂꯣꯍꯦ ꯁꯤ ꯍꯥꯃꯦꯡ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯈꯣꯏꯗ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯆꯠꯂꯣ ꯍꯩ ꯆꯠꯂꯣꯅꯦꯍꯦ ꯆꯠꯂꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯥꯃꯦꯡ ꯅꯪꯅꯁꯨ ꯆꯠꯂꯣ ꯍꯩ ꯊꯔꯣ ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦꯍꯦ ꯍꯥꯃꯦꯡ ꯑꯁꯤꯒꯤ ꯋꯥꯉꯥꯡ ꯑꯁꯤ ꯅꯪꯒꯤ ꯃꯥꯃꯒ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦꯗ ꯑꯁ ꯏꯅꯦ ꯀꯗꯥꯏꯗꯩ ꯑꯣꯏꯔꯣꯏꯗꯕꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯇꯣꯡꯕ ꯍꯥꯃꯦꯡ ꯑꯣꯏꯔꯝꯒꯅꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯤꯕꯨ ꯇꯣꯅꯥꯎ ꯅꯠꯇ꯭ꯔꯅꯦ ꯃꯥꯗꯤ ꯎ ꯃꯊꯛ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯁ ꯂꯩꯀꯥꯏ ꯏꯅꯤ ꯏꯟꯗꯣꯟ ꯈꯔꯗꯤ ꯀꯩꯊꯦꯜ ꯀꯨꯝꯔꯛꯂꯦꯁꯦ ꯐꯩ ꯃꯈꯣꯏꯗ ꯍꯦꯛꯇ ꯀꯤꯍꯜꯂꯒꯦ ꯏꯃꯥ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯑꯩ ꯏꯄꯨ ꯇꯣꯝꯕꯒꯤ ꯚꯨꯠꯅꯤ ꯏꯃꯥ ꯆꯦꯜꯂꯣ ꯏꯆꯦ ꯆꯦꯜꯂꯣ ꯁꯤ ꯃꯉꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯍꯨꯟꯗꯣꯛꯂꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯩꯒꯤ ꯂꯣꯏ ꯑꯣꯏꯍꯧꯔꯅꯤ ꯁꯤꯗꯩꯗꯤ ꯑꯩ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯅ ꯐꯛꯆꯥ ꯆꯥ ꯂꯩꯔꯒꯦ ꯑꯣ ꯀꯌꯥꯗ ꯅꯝꯊꯥꯛ ꯇꯧꯔꯤꯕꯅꯣꯅꯦ ꯐꯩ ꯈꯪꯒꯅꯤꯗꯅ ꯇꯥꯠ ꯄꯥꯠ ꯇꯧꯕ ꯅꯈꯣꯏ ꯑꯩꯅ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕ ꯇꯥꯕꯅꯤ ꯏꯅꯦ ꯁꯤ ꯑꯣꯏꯔꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯃꯒꯤ ꯊꯋꯥꯏꯅꯁꯨ ꯄꯦꯟꯖꯔꯅꯤꯗꯣ ꯍꯟꯗꯛꯀꯤ ꯃꯥꯃꯒꯤ ꯁꯣꯔꯥꯠ ꯑꯁꯤꯗꯤꯅꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯃꯤꯡ ꯆꯠꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯅꯦ ꯏꯅꯦ ꯉꯥꯇꯪꯕꯗꯨꯁꯨ ꯈꯔ ꯐꯖꯅ ꯇꯧꯅꯕ ꯑꯩ ꯂꯩꯀꯥꯏ ꯃꯤꯁꯤꯡꯗ ꯄꯥꯎ ꯍꯥꯏꯈ꯭ꯔꯒꯦꯀꯣ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯉꯥꯗꯨꯁꯨ ꯁꯔꯦꯡ ꯇꯧꯁꯤ ꯍꯥꯏꯔꯕꯅꯤ ꯍꯣꯏꯅꯦ ꯏꯅꯦ
ꯍꯣꯜꯁꯦꯜꯗꯨꯗ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯑꯩ ꯆꯠꯂꯦꯀꯣ ꯏꯅꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦ ꯑꯩꯅ ꯉꯥꯡꯕꯁꯨ ꯂꯧꯗꯦ ꯐꯩ ꯃꯁꯤꯒꯤ ꯊꯔꯣ ꯍꯥꯏꯕꯤ ꯅꯨꯄꯤꯁꯦ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯑꯃꯨꯛꯇ ꯆꯩꯔꯨꯒꯦꯗ ꯍꯩ ꯏꯅꯦ ꯃꯦꯃꯗ ꯍꯥꯏꯖꯤꯜꯂꯒ ꯑꯇꯥꯡꯕ ꯄꯣꯠꯆꯩ ꯈꯔꯒ ꯂꯩꯍꯟꯗꯕ ꯌꯥꯗꯦ ꯁꯣꯔꯥꯠ ꯍꯦꯛ ꯁꯣꯟꯕ ꯂꯣꯏꯈꯤꯕꯗꯒꯤꯗꯤꯅꯦ ꯂꯩꯍꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯔꯗꯣꯏꯅꯤ ꯍꯩ ꯊꯔꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯁꯤꯜꯂꯒ ꯄꯣꯠꯆꯩ ꯑꯇꯥꯡꯕ ꯂꯩꯍꯜꯂꯤꯕꯗꯣ ꯈꯨꯗꯛꯇ ꯂꯦꯞꯄꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯨꯄꯥꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯅꯤ ꯃꯁꯤꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯥꯃꯦꯡ ꯑꯁꯤꯃꯨꯛ ꯂꯥꯛꯑꯦꯅꯦ ꯍꯦ ꯍꯥꯃꯦꯡ ꯅꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯆꯠꯂꯨꯅꯦꯍꯦ ꯅꯪꯅ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯍꯜꯂꯒ ꯅꯪꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯁꯤꯗꯁꯨ ꯅꯠꯇꯅ ꯅꯪꯒꯤ ꯑꯔꯣꯟꯕ ꯃꯌꯥꯝ ꯑꯃ ꯑꯩ ꯈꯪꯉꯤ ꯅꯪꯒꯤ ꯅꯨꯄꯥꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤꯉꯩ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯗꯣ ꯁꯦꯝꯗꯣꯛꯆꯍꯧ ꯍꯣ ꯇꯥꯔꯤꯕ꯭ꯔꯣ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣꯝꯅꯤ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯧꯔꯛꯂꯤꯕꯗꯨꯕꯣ ꯇꯨ ꯌꯦꯡꯉꯣ ꯃꯁꯤꯒꯤ ꯍꯥꯃꯦꯡꯁꯦ ꯄꯨꯄꯨ ꯇꯣꯝꯕ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤ ꯂꯥꯏ ꯐꯠꯇꯕ ꯆꯪꯂ ꯃꯥꯜꯂꯦ ꯑꯝꯇ ꯇꯥꯟꯊꯣꯛꯄꯤꯌꯣꯕ ꯄꯨꯄꯨ ꯇꯣꯝꯕ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤꯅꯦ ꯂꯩꯀꯥꯏꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯕꯅꯤ ꯍꯩ ꯍꯥꯃꯦꯡ ꯆꯠꯂꯨꯅꯍꯦ ꯃꯁꯤ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯀꯟꯊꯔꯛꯇꯅ ꯆꯠꯂꯨꯅꯍꯦ ꯍꯩ ꯅꯀꯣꯛ ꯁꯟꯊꯤ ꯍꯥꯟꯕꯧ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯅꯪ ꯎꯗ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯏꯔꯥꯡ ꯇꯧꯅꯔꯤꯕꯗꯣ ꯅꯪꯗꯤ ꯈꯪꯉꯤꯔꯣꯏꯅꯦ ꯅꯨꯡꯉꯥꯏꯔꯦꯗ ꯉꯔꯥꯡꯁꯨ ꯆꯥꯅ ꯊꯛꯅꯕ ꯑꯊꯨꯝ ꯑꯍꯣꯝ ꯃꯌꯥꯝ ꯑꯃ ꯂꯦꯝꯅ ꯐꯪꯉꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯐꯪꯒꯅꯤ ꯏꯄꯨ ꯇꯣꯝꯕ ꯂꯩꯈꯤꯗꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯐꯩ ꯈꯪꯒꯅꯤ ꯅꯪ ꯍꯩ ꯈꯪꯕ꯭ꯔꯥ ꯃꯁꯤꯔꯦ ꯅꯪꯅ ꯑꯩ ꯁꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯤꯌꯥꯝꯗ ꯀꯤꯍꯟꯕ ꯃꯤꯒꯤ ꯃꯔꯜ ꯃꯊꯨꯝ ꯍꯨꯔꯥꯟꯕ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯗꯕꯅꯤ ꯍꯦ ꯍꯥꯃꯦꯡ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯩꯁꯦ ꯅꯪꯅ ꯚꯨꯠ ꯁꯥꯔꯤꯕ ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯊꯋꯥꯏꯅꯤꯅꯦ ꯍꯥ ꯍꯣꯏꯃ ꯑꯩ ꯆꯦꯜꯍꯧꯔꯒꯦ